Hello, welcome back to my channel 7 Speed 24. Channel da yam tam from Oxford. So ngasigi video se take it na ko gi mang uri ba gari sine. Ko gi Royal Enfield gi ko gi 350 family da sina pa gi dong nong no putok pa gi latest hai bata latest model ne yeng bada duki matik adam bazar hai bata da magi keno se ko ate my specification hai ding da magi sampa hai pet looks mai to have the round amtang sal gi yeng si ko seasonal front looks mai to go looks se ko gi retro gi looks ama habit dum di sangi ko tani gi all looks design mai mang ko gi headlamp ga se adagi sigi keno ga yamna dum keno to hai tare adagi som makandana mai no in side looks hai tare ado mase ko gi gari gi design se magi keno body gi shape se ko cruiser di hai magi keno se adubo si yeng bada ko gi keno ko scrambler gi mawong ama abet sangi ko yeng bada gi ESD gi so ko scrambler gi keno adugi magi shape hai ga adugi mak natraga so adugi habet looks to habet male adudi habet magi keno tawne ko specification gi hiding da magi logistics magi phangi ba price to ado hajar ke mase ko gi makal variant se ani ni ko retro habam ne amana keno metro habam ne ani le metro da trim ani thong lai ko color option ani le si sina kari maming doi adum screen no hapchara mo ge mai color do ado masi on road tau jizik lai se keno ne 1 lakh ko gi 88,000 on road ko ado masi paidigi ahan ba ko gi Royal Enfield gi ko gi ma price range paidigi ko gi name na yamda phangan ba tum makal gi keno oi de bike oi de ni ko ado masi ba do ji pau gi oi na di sigi keno si Royal Enfield gi keno si da like the sina price name name ko ado sigi maram si maroi na ko gi Indian ko customer sing de yamna hong na ko gi youth sing de yam hong na phangan na ba ha ba tare The Moi company na piba mileage se koi 36 km per liter ki sang na pi. ado magi ko gi keno se magi ko engine gi specification hala ga maje single cylinder ne air plus oil full oi ado 4 stroke ni ko ado mase 350 cc lejare aduga magi PS na ko gi 20.4 PS ni aduga 27 newton meter torque ko gi 4000 rpm da ko ado gari se adum yengba nuai hai tare hojik ki latest oina yamna nuai ba gari makhal ne hai tare ado magi ko gi ani si khena ba har ga di ko gi retro ga metro ga ani gi habet magi basic khena ba se kai ge no ha kana magi sida na alloy oire na amadna spoke oire ani ko plus aduga sina dual ABS la ani ko sin maning mamang sina dis oire ne amadna mamang ka dis oire ne aduga maning dana drum la khane ko aduga spoke oire kane ko aduga adam le na aduga sigi color option ju khena ne aduga magi seat ki magi si keno si ma sudum khena ne amadna koi plain ya smaina nana lo ma torok ne ko aduga maning da koi grab handles grab handles dana amoi maning du da amadna petrol dana koi gi simple and basic oina dum pira ne ko adu sidana koi tang yeng bada tang nuai hai tare nuai na pai ba grip sin nuai na ba hai tare yaw hai tare aduga koi gi sigi turn indicator gi bulb sigi keno si su koi gi rectangle shape da yaw kane ko petrol adu sina sida metro dana koi round shape ko mane yaw na si simple halogen da lai ko aduga koigi hanbo ina koigi Royal Enfield da koigi magi mamad guard se sidadi si fiber wire pa je hanba oidini ko haidi ayamba Royal Enfield se koigi metal ngata no ina kano to ne ba assemble do ne ba ada anda kisda hanbo ina have tare koigi fiber khar yaw ko si fiber ni ko ada si man guard se si fiber wire ko aduga sida koigi sigi sustain sensor juma yawra ga yam pa ba feature ga sustain feature yawre koigi kano aduga sisu fiber ni ko aduna si akoigi normal akoi 350 plastic tagi di akoigi weight si 14 kg muki sangje sina handar ka doine ko aduna taubu kanda akoigi akoida light oina taubu yabagi aduga ma khudung sawam si lei
ꯑꯗꯣ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯇꯥꯌꯔ ꯁꯥꯏꯖ ꯑꯩꯈꯣꯏꯒꯤ 17 ꯏꯟꯆ ꯉꯥꯛꯇꯅꯤꯀꯣ ꯑꯅꯤꯃꯛ ꯁꯤꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯗꯤꯖꯥꯏꯟꯁꯦ ꯁꯤꯒꯤ ꯁꯥꯏꯂꯦꯟꯁꯔꯒꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯦꯡꯕꯗ ꯑꯗꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯠꯁꯤꯁꯨ ꯑꯩꯈꯣꯏꯒꯤ 800 ꯀꯩꯅꯣꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯞ ꯋꯦꯠꯅ 181 ꯀꯞ ꯋꯦꯠ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯡ ꯀꯦꯄꯥꯁꯤꯇꯤꯁꯦ ꯑꯩꯈꯣꯏ 13 ꯂꯤꯇꯔ ꯂꯥꯛꯀꯅꯤꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯁꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯇꯤꯌꯣꯔꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯃꯛꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯇꯔꯟ ꯕꯥꯏ ꯇꯔꯟ ꯑꯩꯈꯣꯏ ꯅꯦꯚꯤꯒꯦꯁꯟ ꯇꯧꯕ ꯌꯥꯕꯒꯤ ꯐꯤꯆꯔ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤꯝꯄꯜ ꯗꯤꯖꯤꯇꯦꯜ ꯃꯆꯥ ꯑꯃ ꯌꯥꯎꯔꯦ ꯑꯗꯩꯗ ꯐꯨel ꯏꯟꯗꯤꯀꯦꯇꯔ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯒ ꯁꯤ ꯗꯤꯖꯤꯇꯦꯜ ꯃꯤꯇꯔꯗ ꯌꯥꯎꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ USB ꯆꯥꯔꯖꯤꯡ ꯄꯣꯔꯠ ꯁꯤꯗꯁꯨ ꯌꯥꯎꯔꯦꯀꯣ ꯃꯥꯒꯤ ꯐꯤꯆꯔ ꯍꯥꯏꯔꯒꯗꯤ ꯁꯤ ꯗꯨꯋꯦꯜ ABSꯅꯤ ꯌꯥꯝ ꯈꯪꯉꯦ ꯍꯥꯏꯁꯦ ꯑꯗꯣ ꯁꯤꯅꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯍꯥꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯒꯗꯕ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯗꯤꯖꯥꯏꯟ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯒꯤ ꯗ꯭राꯏꯚꯤꯡ ꯁ꯭ꯇꯥꯟꯁꯇ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯤꯛꯇ ꯐꯝꯃꯒ ꯊꯧꯕ ꯀꯥꯟꯗ ꯑꯗꯒꯤ ꯃꯦꯇꯤꯌꯣꯔꯗꯒꯨꯝꯕ ꯐꯝꯃ ꯊꯧꯕ ꯀꯥꯟꯗ ꯈꯤꯇꯪ ꯈꯦꯠꯅꯔꯅꯦꯕꯀꯣ ꯁꯤꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪꯁꯨ ꯄꯤꯛꯁꯟꯕ ꯒꯥꯔꯤꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯋꯤꯜ ꯕꯦꯁꯁꯨ ꯈꯤꯇꯪ ꯄꯤꯛꯁꯜꯂꯦꯕꯀꯣ ꯑꯗꯒꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒ ꯇꯔꯅꯤꯡ ꯔꯦꯗꯤꯌꯁꯇꯁꯨ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯛꯄ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯝꯕꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤꯇꯤꯡ ꯀꯝꯐꯣꯔꯠ ꯑꯗꯒꯤ ꯁꯤꯇꯤ ꯔꯥꯏꯠꯇ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯛꯀꯗꯧꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯒꯥꯔꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯁꯦ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯣꯌꯦꯜ ꯏꯟꯐꯤꯜꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯍꯥꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅꯒꯗꯧꯕ ꯗꯤꯖꯥꯏꯟ ꯑꯃ ꯏꯅꯧ ꯅꯧꯅ ꯄꯨꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯔꯣꯌꯦꯜ ꯍꯟꯇꯔ 350 ꯑꯅ ꯁꯨꯃꯥꯏꯅ ꯄꯨꯊꯣꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯣ ꯃꯁꯤ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ ꯁꯤ ꯃꯃꯥꯡꯂꯣꯝꯗ ꯌꯦꯡꯉꯁꯨ ꯌꯥꯝ ꯐꯖꯔꯦ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯀꯥꯈꯠꯂꯒ ꯌꯦꯡꯒꯦꯀꯣ ꯑꯩꯒꯤ ꯍꯥꯏꯠꯁꯦ 5.8 ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ 8-9 ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯑꯩꯁꯦ ꯗꯕꯜ ꯁ꯭ꯇꯦꯟꯗꯤ ꯇꯧꯔꯒ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯕꯨꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯐꯪꯉꯦ ꯑꯗꯣ ꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ 5 ꯈꯨꯠ ꯄꯥꯏꯐꯝꯒꯁꯦ ꯍꯦꯟꯗꯜꯒꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯖꯤꯁꯟꯅꯤꯀꯣ ꯑꯗꯣ ꯁꯤ ꯃꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯥꯏꯠ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯁꯣꯔꯠ ꯔꯥꯏꯗꯔꯁꯀꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯧꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤꯁꯨ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤ ꯒꯥꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩꯒꯤ ꯀꯩꯅꯣ ꯁꯅꯥꯃꯍꯤ ꯃꯣꯇꯣꯔꯁꯇꯅꯤ ꯑꯩ ꯂꯩꯔꯤꯁꯦ ꯁꯅꯥꯃꯍꯤ ꯃꯣꯇꯣꯔꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤ ꯔꯤꯚ꯭ꯌꯨ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯨꯝꯒꯤ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯝꯃꯒꯦ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯌꯥꯎꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯤ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯀꯨꯞꯄ ꯃꯔꯣꯜ ꯗꯤꯇꯦꯜꯁ ꯈꯪꯅꯤꯡꯉꯒꯗꯤ ꯁꯤꯗꯩ ꯑꯗꯨꯝ ꯗꯤꯇꯦꯜꯁ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯒꯅꯤꯀꯣ ꯑꯗꯣ ꯑꯗꯣꯝ ꯂꯣꯟꯗ ꯂꯧꯒꯦ ꯍꯥꯏꯔꯒꯁꯨ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯑꯗꯣ ꯒꯥꯔꯤꯁꯤ ꯍꯟꯗꯛꯀꯤ ꯑꯥꯒꯁ ꯂꯥꯁꯇꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯍꯧꯔꯅꯤ ꯗꯤꯂꯤꯚꯔ ꯇꯧꯕ ꯍꯧꯔꯅꯤ ꯑꯗꯨꯅ ꯕꯨꯀꯤꯡ ꯇꯧꯕ ꯍꯥꯟꯕ ꯃꯤꯗꯨꯅ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯁꯤꯒꯤꯗꯤ ꯐꯪꯒꯅꯤꯀꯣ ꯔꯥꯏꯗꯤꯡ ꯒꯤꯌꯔꯁ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯂꯩꯔꯦ ꯁꯤꯗ ꯇꯤ ꯁꯔꯠ ꯖꯦꯀꯦꯠ ꯑꯗꯒꯤ ꯕꯨꯠꯁ ꯍꯦꯜꯃꯦꯠ ꯂꯣꯏ ꯂꯩꯔꯦꯀꯣ ꯁꯣꯝꯗꯁꯨ ꯂꯣꯏ ꯂꯩꯔꯦ ꯑꯗꯩ ꯁꯣꯝ ꯑꯩꯈꯣꯏꯒꯤ ꯍꯦꯟ ꯒ꯭ꯂꯣꯞꯁ ꯃꯈꯜ ꯃꯈꯜ ꯂꯣꯏꯅ ꯐꯪꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯖꯦꯀꯦꯠꯀꯁꯦ ꯃꯈꯜ ꯃꯈꯜ ꯂꯣꯏꯅꯃꯛ ꯂꯣꯏ ꯐꯪꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯃꯌꯥꯝ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯣ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯦꯜꯃꯦꯠ ꯎꯞꯄ ꯀꯥꯎꯕꯤꯒꯅꯨ ꯑꯆꯧꯕ ꯊꯧꯔꯒꯅ ꯁꯤꯠ ꯕꯦꯜ ꯁꯣꯏꯗꯅ ꯄꯥꯕꯤꯌꯨ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ